अहानबदा मरोइबा पाव Prime Minister na Manipur miyambu karishu oina khande haibadu ngarangi khongchet aduna mayek sengle haina NIPCO gi President Oinam Premjit na haikre amadi nong leptana chubadagi Imphal East ki manung chanba Yangnangpokpi Saijang amadi masigi akoibada miyamna ichawgi awaba mayoknari haire Kurum jare ISTV pau meeting tabiri bapum namapu taram nok jare pau sandok na pizare Prime Minister na Manipur miyambu karishu oina khande haibadu ngarangi khongchet aduna mayek sengle haina NIPCO gi President Oinam Premjit na lupasi gi safong lakhiba chahi kunmanga mapung farakpa Silver Jubilee gi thoramda haikre wafam asi iboyai mas sumang lila sanglenda numit ni chatharakhiba thoramgi aroiba numita NIPCO gi President Oinam Premjit na phongdokhibani mahakna makha taraduna Kumja Englishinganida safung lakhiba NIPCO na lamdam asigi integrity peace amasung unity haiba pandam asigi makhada punna hingminaba punna chawkhatminaba achauba furupna apikpa furupu hanthana yengloidabani lining gi khenaba thamdana apunba Manipur gi saktam sagatminaduna manaba khunai ama puraknaba hotnaduna lagli nungsi chana na hingminariba furup masel gi marakta India lengakna Singkup tana thugainaba kana hotnari apunba gi saktamda changna singnaba leptri furup masel gi marakta khaibung tananaba siliba ase aikhoi pumnamaki yeknaba common enemy kanano marupna kanano haibadu thidoktuna punna lanthingminaba mathautai Manipur da khundaminariba furup pumnamaki apunbagi interest kaigadaba thoram thausil amata India amadi Manipur lengakna tawroidabani Kanglup furup ta yumfam oina thawrang laktuna singnaraglabadi NIPCO na miyamga loinana punna leminagani Chin kuki narco terrorist na Manipur da landarakpa chahi aniga thamari helaba faubada hauzik fauba warishin ama purakpa ngamdre theory da peace ki dama khonari haiduna ngasi faubada lauri practical oina pangthokpadi ngamdre haike Prime Minister na Manipur da tholiba larasini operation purakwa labanante sumatagi saramba project sing sangaba tang maharan lako letowi Prime Minister na Manipur da miyambu karishu oina khande habisi marangi ipam dina mayek senga tabi khwaidagi duriba di miyamna tamba demand ko pidanaba nakanamada thamraga Prime Minister Narendra Modi amadi Union Home Minister Amit Shah na lana siga mainena Manipur miyamda tawrage haina wasakpa ani haidani free movement yaragani haina lamthokhi amadi agreement hobo inarba hobo hobuda free movement hoji hobo pai ngamde haidare Nong leptana chubadagi Imphal East ki manung chanba Yangnangpokpi Saijang amade masigi akoibada miyamna ichawgi awaba mayoknare haire Imphal ukrul lambi gi mafam kaya isingna thumjin khre yum kaya ising thumjin badagi miyoi kaya leifam leitabagi awaba mayoknare haire mamangda amukta ising thumdaba mafam asida nong makhak nong leptana chubada ichawgi awaba mayoknari pase chingda paksanna uwa kokthokpan oigani haina lamdam adongi miyamna haire nong manini gi mamangda su ichawgi awaba mayokna khrabani haire Amaromda Yairipok Malom amati Changamdabi faunaba miyamna Unity Bridge haina khangnaba thong adu nong leptana chubana maram oiduna turelgi imai wangkhalakpadagi isingna chenthakre haire Manipur ki home guard singi matam kuina dagi tanduna laglaba fangpham thokpa demand sing lagliba September kuntra fawbagi manungda pithok trabade mathangi numitagi khongjang changsin bahoragani haina Manipur Home Guard Employee Welfare Association ki President Y Mangina ngase Manipur Home Guard Employees Welfare Association MHGEWA gi JM Hall da pangthokpa chahi gi mifamda haikre thawramadagi manung chana chahi ahumgi association asigi thaupugadaba association gi managing committee gi member kun humdoisu khan Thawram aduga mari lenana association asigi president Y Mangina makha taraduna
Pung kun mari chupna mathau tawriba homeguard listing anirom asigi fangfam thokpa kaya fangdana leire. Homeguard singi seniority list leitaba, DSU na pidaba, ration money pidaba, homeguard ki tonganba, commandant general leitaba kaya asina, homeguard sing na kutong chadaba kaya mayok nariba ase, mari leinaba sing na kok na bathabak paikhatpiyo fangdokhe. Mahag na makhatana, ngasi khaliba association asigi managing committee ki member kunhumdoi asina, chayol amagi manungda bot tawduna association president, general secretary na chingba sing khalagani haiki. Manipur Sarkar da Manipur Home Guard Employees Welfare Association na dabi khara tawri ba dabi ase September gi kuntha bhaugi manungda pithok piyu natragadi October gi matang chaba numit amada tarik amada mayamna kari apamba agitation karma makhangi agitation tawdage haiba agitation mari manga level ki manungda ama soidana pangtholagani maduda member sing na su thawai hakchang yaunanaba ai ngasigi meeting is appeal tawbani sarkarna tawbirakragadi tawbirakragadi airiba thabak thauram khadimakta home guard personnel sing na su chap chana thaudang yagadabani haiba appeal sinu joina thamjani. International Peace and Social Advancement IPSA Kanglaipaki Kuntratarit Suba Mapok Numit ki Thauram Imphal College da Pangthokre. Thauram aduda IPSA gi President Maibam Biseswar Khongnang Thaba University ki Vice Chancellor Professor N. Joy Kumar, Hanagi Jenims ki Director Dr. Laishram Deven, Hanagi IPSA President Sapamcha Jadumani Amadi, Hanagi President Oiramba Singsu Serugyake. Thauramga Mari Lenana President IPSA Maibam Biseswarna, Lamdam Asida Lairiba Wakalon Manaba Singh Pun Sinduna, Manipurasi Malim da Masak Tak Nabagi Pandamda, IPSA Asi Linkat Kibani, Malim da Chatnariba International Law Asi, Kena Bathamdana Amato Oina Tung Induna Chatpahibase, IPSA gi apambane. Adubu, India dadi Kashmir da terrorist sing na attack chatharakpada, India lengagna, terrorist sing adugi mayokta chap chaba paukum pirabasu, Manipur dadi terrorist ki thawong kaya chathariba organization singa, su agreement taunaduna, terrorist sing bu yokhatuna thamli haina yaningdaba fongdoke. Loinana, asigomba terrorist sing yokhaliba asi karamba logi makhada yokhatpano haike. Yamna mating laina handak Kashmir da thogoma khak thokadugidi terrorist muthanabagi damakta malem gi phambakta chattuna amadi bom thadabana haibadi ka terrorist muthanabo honai aduga lamdam sidadi karamna terrorist bu saugatli haibasi aikoi handakta su sangdoktuna leiribasi makhoi da chanariba terrorist na karamba terrorist no makhoi sibuna karamba India gi law gi makhada kangadabno aduna aikoi India na amadi aikoi lamdam sigi lebiriba angam mathau punamakna law haibasi amatta oiba law aduda chatpiraga aikoi manaba khunai adu pubiraktuna aikoi hanadagi leijaramba ing chappa lamdam sigi community singa koi punna himinarambadu hingbang ngamjanabagi sinbiyu. Khetri Mayum Yaima Memorial Trust Kwakaithel Moirang Purel na Sinduna Lamdam Masigi Ayibi Khetri Mayum Subadinina Sahitya da Khongdarakpa Chahi Yankai Surakpagi Golden Jubilee Celebration ki Serukam Oina Ayibi Asina Manipuri Literature da Tamkiba Khudolda Amadi Mahaki Punsi da Yumfam Oiba Nongmagi Oiba Seminar Ama Kwakaithel Moirang Purel da Leiba Dosu Yali Holda ngasi pangthokre ngasi dagi hauduna tha mari chupna pangthokadaba Golden Jubilee Thoram asigi matangda Ayibi Khetri Mayum Badanina, Mioy Bana Lantum Tanba Amadi, Majamasu Gida Kanba Wakal Asidagi, Karat Taidoraktuna, Taibang Pal Asiki, Yaifanaba Kariguma Tabak Karatito Wafai Kanduna, Thoramasi, Pangtokpani Haiki. Aikoi Tabak Suduna Tansiliba Sidagi, Saruk Tara Topagi, Saruk Amadi, Katokpa Fai Haiba Wakalunda, Lisang Sitna, Felicitation Toduna Lagli. Lairik Fongbada, Sen Tungi, Kudong Chadaba Tokba, Dailan Laiba Aiba Singh, Mahagna Sel Putoktuna, Lairik Fongbagi Tabaksu Chatari Haina Makatarake. Khetri Mayum Subadini, Wari Machagi Lairik Manga, Nobel Ama, Saireng Lairik Anigi Apunba Volume Ama, Fonkibaga, Luinana, Angangi Comic Singsu Kut Tariba Aibini. Asengba Iral Haiba Aibigi Lairik Radio Lila Amadi, Manipuri Film Oinasu Putoktuna, State Amadi National Award Sing Panglakpa Laikre. Lairik Pongmangam Zedaba, missing Asida, a Kara Laira Zaba, Lariki, Aibadi Lajaraga, Pongbangam Devase, Masi Aina. Pongjage haina aina thaurang tawi phongju phongi aduga mathangda su phongadori ahan ba phongi basi laksam memogi padma turing hiwon ba
हाइरिबसी ट्रांसलेट तौरगा फोंख्रे मनासु फंख्रे अदुगा मखाताना ट्रांसलेशन की लारी अमसु फोंननबा नंबा कोई सेम साबा अदुगी थौरांग तौबा लोरे अन्ना हाइरिबा अइना खजितंग हिंगिंगागी मतम मसिददी अइना तौजरिबा थबक असे मका होंगना लेजबा शक्ति सिजनर हैगे पैसा याम लेयेना तौजबा नतबा खजितंग अखुना सेम्बिरंबा तौबिरंबा फै हाइना खल्लेन हारगा अइना थबक से 50 years जर्नी की खोंचर असे अइना तौजबा नुमित मापनी सूरबा इमा सिंगी वाकत मिफम ngarangdagi sekmai kaithel amadi akoibada leiriba potfam amadi dukan singi mapu singsu magi dukan sing thonglon sinduna ima singi khongjangda serugya kre numit mapani suraba fawbada lenga ki maikei digi paukhum amata fangdana ima sing wakat mifam makacha thare makata ba khongjang miyam la sem saduna leibiu amadi ima singi khongjang asina achumba maikai da oirabadi miyam la sumbateng pangbiu haire pm na ngarang imphal amadi churachandpur da piramba speech da ima सिंह मांगजौना गवर्नर अमदी बीजेपी प्रेसिडेंट की खुथांगदा सिनखिबा मरुओइबा डिमांड अहुम आईडीपी सिंह मसागी युमदा हंजिलहनबा नेशनल हाईवे दा मैतै सिंह चटपदा अयेटपा पीदबा अमदी कुकी मिलिटेंट सिंह तौनरिबा सु हंदोकदबनी हाइरे नेशनल हाईवे है पोसे सेंट्रल फोर्स ना आगा से लगा चकदब पोट सिदगी हेन हेदो प्यारो है बफर जोन से तसेंगना है सेंट्रल फोर्स अखोद अटैक तौरब मेथाट की तौरब कुकी की सू कांगूगा पुनः मारगा थम्बनी मैतै से तसेंगना मैकई मरी पुमा मंगलगे है मधुना सपोर्ट तौबना अखोगी स्टेट सरकार सेंट्रल सरकार सपोर्ट तौबनी है ऑन ग्राउंड उबीने तू लेपीब मैम से हेन चंब यारोन Manipur की प्रजा अपना फ्री मूवमेंट होगा पीरिसे इंग्लिश कुनहुमदगी मे अहुमदगी हौदुना लमदम असिदा थोरकलिबा इरांग असिदा इमा लेबाकिदमक थवाई थाखबरा अथौबा तरागी याताफम ओइरिबा युमनाम पाटलौदा लेबा मोंगफमदा अथौबा सिंगबु इकाई खुमनबा उतपा ओइना लांगबन हैशोय कटपगी थौरम अमा अपुनबा खुंद्राकपम केंद्र तेंगबांग लुपना सिंदुना थासिगी तरा तरुकता पांगथोकलगनी खुंद्राकपम एसी दा लेरिबा क्लब मैरापाइबी विलेज अथॉरिटी महैरोय सिंह नहा अमदी अहल लमन सिंह ना थौरम असिबु सरुग्याबिनबा लुप असिगी सेक्रेटरी जनरल ना खुदेक पीदुना चेपाव थादोरकले इको टूरिज्म हॉस्पिटैलिटी एंड होमस्टे मैनेजमेंट हाइबसिदा निमित हुमनि चुपना चथागदबा कैपेसिटी बिल्डिंग वर्कशॉप अमा ngarang उखरुल फॉरेस्ट डिवीजन सिंदुना डिविजनल फॉरेस्ट ऑफिस उखरुल फॉरेस्ट डिवीजन दा लोशिनख्रे पुन्ना मियोय कुंथ्रा मापन सरुग्या किबा वर्कशॉप लोइसिनबेगी थौरमदा डीएफओ उखरुल लाइश्रम गितलाना वर्कशॉप अदुगी मतंगदा वांगांखे Prime Minister Narendra Modi na ngarang Kangla da pangthokpa thoramda project kaya sangaba aduda Imphal Jiribam lambigi irang turel mathakta lupa crore nifumapan changna saba irang bridge amati None district headquarter da Longmai da saba ima market su yauki None DC office su sangaba adu virtual gi kuthang da official singna sarugya ke thoram aduda None gi DC Dr Sarat Chandra Arozu Longmai gi SDO HL Christian Home Chief Medical Officer Dr Azin Maringmai yauna official kaya na sarukya ke Paugi marak thana tember break amata longminase Sija Breast and Thyroid Clinic Sija Hospital na lakliba September ki tang taramanga dagina kun fauba free breast and thyroid cancer screening camp pangthok sagadauri mammogram amadi mari leinaba investigation singda 20% concession loinana procedure singda 15% concession ki khudong saba pizari breast amadi thyroid ka mari leinaba sangi nungai tabal leibiragadi khudong saba asi lobi ho Sija Hospital da pau faubirau Soccer company की crown maker wheel चाही यांखै सुरबा soccer company की crown maker wheel हौजिक market ता फंगबिरगनी महाव यामना लेबा पिसु याम चावबा crown maker wheel समन मयामसु महाव येंगबियु crown maker wheel मतमगी नुंगसित नुंगसा अमदि अइंग साना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदकता फहनबा ngamlaba Capidon cup syrup 100% herbal product ni lok khubud natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon
Cup Syrup. Free ENT screening camp from 11 September to 13 September at Caesar Urban OPD Kaisampat. Adomna nakum taba watlaba fattaba mahi taraklaba nungaitaba makhol toina taraba natondagi nahi toina taraba khanauda toina nungaitraba kok ngaubaga loina na hakchanggi balance kairaklaba amasung atopa mari leinaba anaba leibiragadi hariba numitsinga asida lingbirakuna khudongchaba asi lobihau akuba marolgi dama contact number asida phawbiro. Honglakliba punsigi lambi sida araiba chaba yaba makhai sasinari. Aduna hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairakaba amadi kuchu kumen senghallakti. Kudingmak sibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Dada! Give him a key, you know. Other become more. Sige yung say, next Pm-Istv na check sin na laksi laga tham ko bani ne. Dadarang se, juhar habaga am takider bo. Asum na, mayam na machal buk na option lugum. Basige yung masibu, aso yung an ko kada batagi. Next Pm-Istv na ngap seli. Next Pm-Istv juhar habaga ni ngap na basem bani. Zarmal technology siya na bana, concrete ka tok na tinaba matamda, kapang ng amuk na hengal adli. Next Pm-Istv, strength is in the quick. Break matung taram nok chari pau makata na pizari. All Manipur Recognized Private Schools Welfare Association Imphal Manipur na sinduna National Education Policy 2020 and its key reforms in the school education haiba hiramda nongmagi oiba sensitization ki thoram ama Manipur Press Club tangasi pangthokre. Thoram aduda tongan ba private school singi oja sing amasung resource person singna serukya ke. Thoram adugi manung chana Dait Senapati SCERT gi principal Moirangthem Indira Devi amasung Dr. M Nabakumar Maitei child psychologist na National Education Policy 2020 and its key reforms in the school education haiba topic ta wangang ke. Thoram adugi matang da All Manipur Recognized Private School Welfare Association ki President Laistram Joy Khumana wafam kaya phongdokhe. Pongai ba education ni kanglol si ningthina khangminaduna akhoi set asisu maru changba tungi afaba yumberen kaya uthokpa ngamnanabagi damakta akhoi pangthokjaba adumlaba khanane bigi tanja ani Manipurda lairiba education gi system asida ahongba kaya ama lakhiba taragasu akhoi gi miyam amadi akhoi gi takpi tambibagi thodang lobiriba akhoi oja sing amadi school kaya lingkhatana tungi angang kaya sembagi asada leiba oja sing dasu hongiba national education policy gi kanglon sing asi mamutana khangdaba kaya ama leiri aduna hairiba mamutana khangdriba kaya sing ase ngasi gi asugumlaba akhoi gi discussion amari khana nei na ba asidadi akhoi charok ama akhoi khangina gani habi asama thamjari aduna hairiba akhoi na lokhachariba sungla pandam asisu lamdam asida leibiriba mipung kodina support tobiu amadi ngasi haugalliba tungi asagi yumbi oiriba akhoi mahiroi singdasu anauba education gi kanglol sina piriba kanaba kaya singa se khangmina nabagi tanja adu akoi lominarsi Imphal Tural Khongnungi Mayang Imphal Police Station gi manung chen leiba Mayang Imphal amade maibam ani gi marakta leiba thonggi mayada nupagi asiba hakchang ama tautharakpadagi Mayang Imphal Police Station gi kangu ama laktuna asiba hakchang adu lokhatkre asiba hakchang adu masak khangdoknaba rims ki mirel sangda thamkre Mayang Imphal Police Station na unnatural death case ama registered tawkre haide Imalaiba kannabagi damakta thawaina pontha pikraba maitai athauba athaubi singi mafamda langban haishoi chara tambagi thoram ahumlak suba oina Peace and Integrity Committee pick amasong all kyamgai nupi chawkhat thorang lupna punna sinduna Laisang hidenda pangthokre thoram aduda tongan ba CSO singi luchingba sing mahairoi imai ben sing amade miyoi kayana seruk yaduna Laisang hidenda athauba athaubi singi photo da langban haishoi chara tamduna ikai khumnaba utke thoram aduda Peace and Integrity Committee kyamgai gi convener chinga kham mega chandrana Manipur kannabagi damak thawai tha khraba athauba athaubi sing adubu ikai khumnaba amasung makoigi mathongna maringjel adubu ngasigi amasung tungi mirolda leihongnaba pandamda thoram asi pangthokpani irang asina maram oiduna relief camp ta leiriba sing asi fawba mayumda hanjin hanba ngamdaba ase lengaki achoba asoibani hauzik leiriba PR asi miyamna pamnaba oidabana PR asi lokthoklaga popular government ama lehanbiro ngarang Prime Minister na irang asigi matangda wafam amata fongdoklamdaba asi laibak thibani haiki
Puda thu matam lai gak le la kan da Manipur tangdu lai ta ba ama pujara ge na khoi PR se akhoi khare Manipur na khon praja me na khalu PR du di masi oram dre PR si di Manipur praja bo ngak pa se bangam da ba IDP simu ngak pa se bangam da ba free movement salam bangam da ba adu ko lai gang ne ana lojara ka da hojik Manipur da lai riba PR gom ja thu matam da handok pi gro biam ge ga pa me adu ga rang prime minister ki khonjala do miyam na akhoi na khataram wa khadu wada tenem lai ne gabon akanong ki prime minister ki khoi ki ma ki khonjala do Manipur miyam ki ning ba ka le ba phom je ma yero mi khoi buning ba ka le ba phom je ma thamjari Imphal West ki manung chenba Lilong Chajing da leiba Regional College da Arambai Tengol gi Luching Purel Korongan ba Khuman gi makha da leiba Unit 20 na sinduna Maitai Mayek khaki oiba essay competition ama pangthokre Class 7 gi 12 faw da leiba Maheru Singh na saruk yaduna pangthoki ba thoram asiga mari lenana Arambai Tengol Unit Commander in Charge Rex Sorok Khaibam na wafam kaya phongdorakli Liba nahasingda nasi koina inaki oiba fizol selalaga si la aliba si horliba nahasingda itil ama oina moida apudi inaki fizol asi amu hena miyam su hena thaman na bidangota nasi gi essay competition asi pangthok tabani aduga akoina essay competition asi gi main oiba theme di horliba nahasingna mareba lingbagi tangai padaba Loshilakpada maroiba paw amukana pizari Prime Minister na Manipur miyambu karishu oina khande haibadu ngarangi khongchet aduna payek sengle haina Nipko gi President oinam Prenchit na haikre Amadi nong leptana chubadagi Imphal East ki manung chanba yangang pokpi saijang amadi masigi akoibada miyamna ichawgi awaba mayoknare haire Hauzik Fabigo and Pm-Istv na Santok Chaba Manipuri Pau Matang Stelo Zere, meeting Tabiri Vapum Namako Amokana Kurumjari.